Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Mukhyamantri Nongthombam Biren Singh na hairi, Rajya sigi sakot taurangi khongjel asi hena yanghanaba honabada aikoi khudingmakna kanna honamidaba changi. Bisnupur jilagi Kwaktagi Sericulture Training Institute camp ta saba pre-fabricated home da relief camp sing da leba myoi chambri humpu ngasidagi hongjinba hokre. Rajya Santi Raksagi Pibam da akaiba piba yaba mawongda video amadi photo na chingbasing social media gi platform sing da thagalakpa myoi singi mathakta Rajya Sarkar na akanba miting changlagani. Imphal West amasung Imphal East Jila singda hayeng ayuk pung 5 dagi numidang pung 8 fauba curfew komthokani amasung Pradhan Mantri Narendra Modi na hairi Bharat na laibaga sigi naha singbu mahai masing amadi khutcha haibagi anoba khudong chaba sing launaba sem sari. Mukhyamantri Nongthombam Biren Singh na hairi Rajya sigi sakot taurangi khongjel asi hena yanghanaba honabada aikoi khudingmakna kanna honaminaba changi. Rajya gi Planning Department na sinduna ngasi Imphal Holte na pangthokpa Manipur State Credit Guarantee Scheme hawdokpagi thoramda Mukhyamantri na hai. Rajya sida hawjik thokliba irang asi na maram oiduna miyam pumnamak awaba mayoknari. Thengnariba awaba asi kokhanduna lamdam asida tangdu leitaba phibam ama poraknaba honabada aikoi pumnamaki thaudang changi. Mukhyamantri na hai MSME sector da Manipur na myoi lising yangkhai henbegi chang da registration tawduna apikpa rajya singi manungpungda Manipur na makok oire. MSME asi Manipur gi leihau da yamna chunaba sinpham amani magna hai mamang da bank sing na loan lawriba myoi singdagi security tanbegi chanabi lerami adubu haujikti sarkar asina credit guarantee scheme gi makhada guarantor oire. Lakadoriba sahi manga asida Small Industry Development Bank of India Sidbina lupa koti satret kaitharaklagani. Bank asina thadagadoriba senpham asi niyom chunna sijinaragadi rajya asida myoi lising 19 hena lakadoriba sahi manga da thabak piba ngamlagani. Rajya sigi senmilon phaganaba honabada masaga chanaba thabak piba haibasi yamnamak tangai phade. Mukhyamantri na hai scheme asigi makhada lanjen naraktuna tongan relief camp sing da lairiba myoi kayada kanaba pigani. Ahanba tangkaki oina relief camp da lairiba myoi singna masana masabu thabak pijaba ngamnaba lupa lising yangkhai gi loan piragani Mukhyamantri na hai. Question ka de be angang lai tam de be school ka de be college ka de be business ko de be function to be de na mandu drogan ho je kon lising yangkhai gi han mo si pangol se mi kuntraga nipan ma the beneficiary the displaced persons in the group sigi lising yangkhai si initial stage skill development the expert whatever business success whatever doll making the higher dhup sabu the higher candle sabu the higher any madudai the expert lairaba magi mi amana my groups na training people ko roina na posi sala ka na training people mis na mo posi lai doi marketing ki problem lairoi aduga ko finance ki problem chu lairoi aduna trial me just happen maximum at minimum 3 months. MSME Mantraloy amasung Sidbi na hawdokiba Credit Guarantee Fund Trust for Micro and Small Enterprises ki makhada Manipur State Credit Guarantee Scheme asi hawdokibani. Ahanba tangkaki oina beneficiary ni futareta bank check amadi sanction letter sing ngasi yenthoki. Ngasigi thormaduda Water Resources Mantri Awangbong Numai Works Mantri Govindas Konthaujam amasung Textile Commerce Industries ki Commissioner Pradeep Kumar Jha na chingba myoi kaya saruk yakhi. May ahumdagi hawrakiba irangna Bisnupur jilagi tongan mafam singda hangliba relief camp singda leiriba myoi singidamak Kwaktagi Sericulture Training Institute campus manungda sariba pre-fabricated home da ngasidagi hongjinba hore. Ahanba oina Moirang Kendragi tongan relief camp singda leiriba myoi chambri humpu hongjinba hokre. Masigi matangda paudam ama
Morang sigi manung dalaiba relief camp singi manung dagi ngasi Kokta Sericulture Training Institute ta saba prefabricated home jauna hanagi quarter singda family sam sum ani gi inmate samri ga humpu hongjin khre ngasi gi hongjin khiba inmate singi maraktagi mioi ama sarkar na asigumba leifam ama sinbi bagi damak thagatpa phongdok lakpa yauri Jam Ramesh aise Churchanpur Khumujamba ite lekai dagi ni fabricated house ta government hongjin ba selapose masi yam nungai tawudabu me amna pamase masa masagi account da direct basasi ji hapi rakto madu dum pam na yaba to lambi gi se koi manung se jam nungai ta lebe se simtang phajana sembi ba ising gi phajana pi do pame koi side khonje laga sanga ga lai ga kan government ya ga na tumina le bi do to bida ba koi matam matam gi award pa le bi yam kupthana senabi bi do koi pamje Akashbani Imphal gi paugi dama Kokta dagi RK Manipur snaga loina na thoksom ramida Pherjol jilada measles amadi rubella laina dagi ngakthoknabagi damak district immunization officer na sinduna angangsingda paktaknana tika thadopagi thabak chathakre Bharat Sarkar na laina sing asibu chahi asigi December phawbada muthatnaba pandam adugi saruk ama oina pangthokpani kunmari suba World Eyesight Thoram Manipur sungasi pangthokhi National Program for Control of Blindness and Visual Impairment NPCBN6 SHS National Health Mission na punna sinduna thauramasi chingmerong da leba classic grande da pangthokhi thaurmadu da rajigi haksel mantri Dr. Sapam Ranjan Singh na hai mid haibasi miyoibagi hakchang kayat singi manungda khwaidigi maruiba amani mangna hai sahisi gi October thagi aroiba chayoldagi rajya sida Manipur Eye Bank mathau tawba horagani miyamna pukjel sauna middan tawbina basu appeal tawki maihorol dagi pangthoktuna lakpa mera chaurel hoba Thorum kumsi sahigi oina hauzik oiriba lebaki phibam asigi yenglaga laigyoiba thorum tamak pangthoklagani haina Ningthau Sanamahi Temple Board na phongdorakli Manipur Sarkar gi makhada leiba officer singi oiba limited departmental examination lisingani kulhumdoi sahi asigi November thagi aroiba chayolda pangthoklagani haina Manipur Public Service Commission na haire tabiriba pawasi Akashwani Imphal dagi ni Rajya sida santi raksa gi phibam da akaiba piba yaba video madi photo na chingbasing social media gi platform singda thagatpa miyoi singi mathakta Rajya Sarkar na akanba mideng changlagani Home Vibhag ki Commissioner T Ranjit Singh na thokpa cherol amada hai kanaguma miyoi sing asigumba thong sing chatharamba thingnarabadi ain gi oiba thabak sing lokhatkani Imphal West amasung Imphal East jila singda ayeng ayuk pung 5 dagi numidang pung 8 fawba curfew komthokani Kakching jila dana ayuk pung 5 dagi numidang waram pung 3 fawba curfew komthokani Bisnupur jilada hayeng ayuk pung 5 dagi numidang wairam pung 5 fawba curfew komthokani Thoubal jiladana hayeng ayuk pung 5 dagi numidang pung 9 fawba curfew komthokani Khangabok Coordinating Committee na sinduna ngasi Khangabokta santi gi khongchat ama chatkre khongchat adigi tungda miyamna hauzik thokliba irang asida laikidraba singi maphamda tarpan katuna ikai khumnaba utkhi Palel maning laikai community hall da ngasi miyang mi phama mapangthokre mi phamaduna Palel da thama hena shutdown toduna lakliba asi khudaktagi lokthokre athuba matamda Palel bazar da su mausagum dukan amadi kaithel hanglagani hairi Churachandpur jila dagi phadok ama Manipur Central Jail Sajiwada lekhidabaga mari leinana magistrate inquiry ma chatharagani haina sub divisional magistrate Chawombungna khangalakli Hauzik thokliba Manipur gi irang asi athuba matamda warishin puraktuna relief camp ta leiriba miyoi sing aki akhang yaudana masa masa gi mayumda hanjelhanba yanaba sarkarna thabak paikhatnaba Manipur silang lomi lupna tabi tawri Sierol madaluba sina hai lubasigi mangarak suba state conference ngasi Imphal gi irabat bhaban da pangthokhi mifam asida sahi humpu helaba lomi sing da pension pinaba MGNREGS ki thabak sahida numit chani thabak sonaba yawba dabi kaya taksinaba waripsu lawki Noni jilagi Tawdaizang khulda alternative farming system for tribal Zumias poppy planters habi hiramasid nomagi oiba miyambu bhab tahanbagi thauramama ngasi pangthokre thauramadu NEC gi makada EBADA amasung Green Sustainable Future na punna sinduna pangthokhibani thauramadu da longmi yangkhai hena saruyakhi Srimad Bhagavad Gita gi Meitai Mayek amasung Bengali da handokpa larik phongbagi thauramama ngasi Imphal gi Sri Sri Govindaji complex da pangthokre larigasi Partha Sarathi Das na Manipur lon da handoktuna phongbani Jingangbam Nisan Ningtamba ngasi ayuk masagi anabana maram oiduna masagi mayumda laikhidre masagi chahi marphumari sukre
mahak Imphal West ki Kwakaithel lamdongdagini mahak asi National Award for Translation da 1948 ta Sahitya Academy Nai Delhi gi mana yauna tongan ba award sing phangkhraba misakni Thanga Kendra gi hanigi MLA Tongbram Mangi Babu Singh na laikidabada Dr. Ram Manohar Lohia Memorial Trust Manipur na awabu phongdorakli CPI Manipur State Council na su mahang na laikidabada awabu phongdorakli Humbudra Tare Suba Santosh Trophy gi ngasi Bijay Pathak Stadium da sanakiba match ta Manipur na Nagaland bu Panjel Taruk Anida Maithiba pikre mathangi match ta Manipur ga Madhya Pradesh ga Chhatrapati Shivaji Maharaj Krida Sankul Stadium da sanagani Akashwani Imphal dagi pau tabire Pradhan Mantri Narendra Modi na hairi Bharat na leibag asigi naha singbu mahi masing amadi khutsa haibagi anoba khudong chaba sing launaba sem sari Kausal Dikshan Samaroda video conferencing ki kuthang da saruk yaraduna Sri Modi na hai naha singi pangal kaliba makai leibag asi hena chakhot mang na hai khutsa haibagi lamasida leibag asi leptana chakholakli Sahi nipugi matungda leibag asida anoba education policy purakle Pradhan Mantri na hai sarkar na anoba medical college amajung skill development institute haibadi IIT IIM natraga ITI singi masing yamna lingkhatle panbayai Pradhan Mantri Kausal Vikas Yojana gi makhada leibag asigi naha koti kaya takpi tambikhre mang na hai malem gi leibag sing na leibag asigi hai singlaba naha singda meeting thamli Pradhan Mantri Narendra Modi na Uttarakhanda lupa koti lising Mari Sanirom gi tongan ba sakot tharangi project kharagi na jatra hunki kharana sanga ki project sing adugi manungda lambi thong mai ithailokong thaknaba phaba ising horticulture siksha haksel amasung disaster management sing yauri ngasi asi malemgi arthritis numit ni handaki chahi sigi theme di It is in your hands take action haibasini palana sigi maroiba pandam di Miyam na arthritis ki tongan layung sing ngalingay da khangdoktuna layang haunabani miyam na yoga chang nai na tawduna masagi arumba hantahanbana arthritis lena maithiba piba ngamgani Sikkim de ising isaw na maram oiduna awaba tarba miyuising kanba masung thangdokpugi thabak leppa laitana chathari nong chingi pibam phatabadagi ngarang mi kanbagi thabak lepki ngasi ayuktagi amuk helicopter sizinaduna mi kanba masung thangdokpugi thabak chathari Awang thangba Sikkim da panduna laiba lachung amasung lachiendagi lamkoiba lakpa miyuising Siliguri da thangdokre Izawasta siki bambigi masing kuntra taret sukre Miyoi humudra nipan thiba khangdana lairi hauzik phawboda miyoi lising ahum satret relief camp sing da changjapam lauduna lairi Assam gi Mukhyamantri Himanta Biswa Sarma na Kokrajhar jila da ngasi Arunodoi card beneficiary sing yenthokre Thormadda Mukhyamantri na hai scheme asina rajya sigi nupi lakh 16 ta thagi oina lupa lising ama jani yankhai gi senpham phangalagani Arunodoi 2.0 asina lairabagi pankhai makhada leiba nupi lakh 3 lising 13 rom nauna hapsile Aroibada maroiba pau amuk hana Mukhyamantri Nongthombam Biren Singh na hairi rajya sigi sakhut thorangi khongjel asi hena yanghannabu honabada aikoi khudingmangna kanna honaminaba changi Bisnupur jila gi Kwaktagi Sericulture Training Institute campus ta saba pre-fabricated home da relief camp sing da leiba miyoi champri humphunga sidagi hongjinba hokre rajya sida santi raksa gi phibam da akaiba piba yaba mawongda video amadi photo na chingba sing social media gi platform sing da thagalakpa miyoi singi mathakta rajya sarkar na akanba meeting changlagani Imphal West amasung Imphal East jila singda hayeng ayuk pung 5 dagi numidang pung 8 fawba curfew komthokani amasung Pradhan Mantri Narendra Modi na hairi Bharat na leibag asigi naha singbu mahi masing amadi khutcha haibagi anoba khudong chaba sing launaba semsari paulojare